India da leba asigumlaba khungang ama haidaba khungang asida leba muising kanagumba mui ama siba matamda asuki matik yamna harauna dance phoba tawba aduga angang ama nauna porpa matamdana maduda harawa phongdokpagi mahutta madudoina kappa technical failure na maram oiraga asuki matik yamna crash thokanba masina maram oiraga pilot singsu asuki matik yamna siganba mayamna flying coffin ni phawba hainariba MiG-21 aircraft Indian Air Force tagi retire ohinkre channel asi matam pumnamakta miyamda khitang doirabasu knowledge oigadaba video ngakta semna puthokjabani aduna channel asi bu hujik phawba subscribe tawbidriba chilinausingna episode asi hodringe mamangda channel asi bumtang subscribe toksinbiyo fact number 1 da thamjarage masida uriba hek ihan hana yengba matamda dolphin gumna maliba yamna cute oiba nga makhal sigi maming da yangji finless porpoise kawi masi sukna tangi China da cheliba Asia gi khwaidagi sangba turel Yangji hairiba sida phangi masi akhanana turel asida phangba malemda amata ngairaba fresh water porpoise ni masi muchilaklaba asuki matik yamna endanger oiraklaba species makhal amani masi gi hek yengba matamda yamna cute oiba ok macha su manba fin yaudaba porpoise makhal asi fit taruka makhai muksangi aduga masi gi arumbana kg chama muki maya oi jiba sida mi singbu uraga kariguma makhal amatagi akiba pokpasu leite masi visitor singbu uraga turel mapal phaw changsilaktuna sanaduna leiba ngambanga makhalni masigi jiba sigi maramda hainaba leimadudi kanagumba nga phaba miusingna masigi jiba sibu pharaba matungda amuk hana thadok pikiba tarabati nga phaba miusing aduna masigi jiba sibu thadok piramba natte masigi jiba sina nga phaba miusing adubu thadok piramlabani maramdi masigi jiba makhalasi asuki matik yamna endanger oibana 2024 da porpoise ki masing asi lising ama phaw phajilaktre aduna China na porpoise khudingmakta tracking device haptuna thammi aduna karigumba masigi nga makhalasi mapham amadagi minute 10 dagi hena lengdaba taragati authority singna masibu check toba lage aduna 2021 dagi China na Yangtze river amadi masigi masa singda masigi nga makhalasi bu phaba completely ban tawi malem asida leiriba panda khudingmakta China gi hak khatamak lei hainaribani aduba pandaga masigi jiba siga karigumba khanare haina laurasi adu ibatargadi chumgera natraga langera panda oina jail da changba yabagi chance asuki matik yamna wangi haibadi masigi species makhal asibu asuki matik yamna section na first class protection piduna thammi aduna China na masigi jiba sigi ecosystem bu ngaktuna thamnaba turel gi sing busu matam matam gi matung inna test tokthokuna species makhal asina leiba matamda suitable oinaba ongda su thamnaba hotnai fact number 2 da kaina thangda chahi humphuni thoi hena service tarumlaba matungda 26 September 2025 ki numitta Mikoyan Gorevics mayamna MiG-21 fighter jet haina su khangnariba si Indian Air Force tagi retire ohinkre 1963 gi April tha da Indian ihan hana USSR dagi MiG-21 taruk lerduna Indian Air Force ta commission tawba hoki masigi matungda 1966 tagina 1980 phobgi marakasida tongan ba MiG-21 gi variant 872 leikhi MiG-21 fighter jet Mark 2 gi speed ta phawba paiba ngamba haibadi sound gi speed ta gi su hena yang na paiba ngamba supersonic fighter jet ni masigi fighter jet asibu India Pakistan War 1965 1971 war masida Pakistan Bangladesh tongan tangkiba 1999 gi Kargil war amadi 2019 gi Balakot air strike na chingba lan amasung surgical strike na chingba operation singda masigi thodang yamna yoramki aduna India da Sukhoi 30 MKI amadi Rafale na chingba aircraft sing asi leitringi mamangda MiG-21 India da khwaidagi maruiba fighter jet amu irami maram masina masigi fighter jet asibu Indian Air Force ki backbone ni haina sulongna ribani MiG-21 fighter jet Russia na 1955 tagi saba hoki matam sang na kuina sisinarkpana masigi technology sing outdated oirakpa upgrade tarokta bayadaba aduba India da MiG-21 asuki matik yamna sisinaba masibu amukta punna paiba lephan kiba targati masigi matik chaba replacement sing India da liramdaba maram masina masigi fighter jet asibu India na matam chontha duna sangthana dum sisinatuna lakhi aduna 1971 dagi 2012 marak asida MiG-21 fighter jet 482 kaikhi masida 171 pilot na mathwai thaki aduga civilian micham 39 amagasu sikhi masida technical gi asweba amadi pilot ki error su kayamarum yauki aduba masigi fighter jet asigi asuki matik yamna kaikan ba
aduga masida yamlaba pilot singnasu mathwai thakiba masina maram oirga masibu mayamna koipai paiduna lebaku flying coffin haina phoba kongnakhi aduna chahi kunithoi gi matungda aircraft asibu ihan hana commission tawkiba Mapham Chandigarh da leba Air Force ki 23 squadron da 26 September 2025 ki numita iroi loiboina paireduna legendary fighter jet asibu service tagi decommission tawki Air Force da MiG-21 gi replacement oina Hindustan Aeronautical Limited India masamak na sajaba light combat aircraft Tejas na mohot silorgani. Fact number 3 da handak 19 September da Singapore da thokiba laibaktiba thodok amada scuba diving tawba matamda laikhidraba Bollywood amasung Assam gi legendary singer Zubeen Garg 23 September da Assam da mukpuraktuna Guwahati dagi kilometer kuntra chatlaka leba Sonapur hariba Mapham aduda cremation tawki mahaki haksang bu poloi dringi mamangda Singapore dagi Delhi fauduna Guwahati da purakpa matamda Guwahati hek yorpa matamdagi airport ta duty toramba ground staff phauba chensin aduna mahaki asiba haksang bu okna bahot nakhi madugi matungda mahaki body bu ambulance ta purakpa matamda lambida asuki matik yamna yamlaba miwising gather tawki masi makna su mahak asi miyamna kayamuki matik pamnabagi haibadu utli mahakna taibang palasi thadokuna chakhiba matam asida record amasu thamlamkhi Michael Jackson Pope Francis amasung Queen Elizabeth ki matungda Zubeen Garg siba matamda punkiba miyam asina funeral program amada punkiba misingda malemda khwaidagi chawbada mari suba number da leikhi aduna masi limca book of record ta suchankhi ningsing bayabadi masagi chahi 82 suba matamda leikhidraba Zubeen Garg na Assamese Bengali amadi Hindi na singba tongan ba lon nimpuda 38,000 henba isai sing record toramkhi aduga mahakna nongmada khwaidagi yamna record tokhiba isai ta subna tangi numidang amakapta da isai kuntra taruk record su toramkhi aduna Zubeen Garg subna tangi singer amakakta natana mahaki music sing asi Assam gi culture identity amasung emotion ga asuki matik yamna naknaba mari lei masimakna su mahak leikidraba matungda Assam gi miyamna aruiboina amungtang doirba su ongna bagidamakta mahaki haksang purakpa matamda asuki matik yamna yamlaba miyam sing punkriba sini. Fact number 4 da malem asida leiriba jiba khudingmak masana masabu ngakthok janaba sakti loina lei haiba yai taibang mi bedasu ekhogi immune system na mahik amadi anaba kaya changlakadabadagi masina ngakthok tuna thamlibani asumna hangoi haiba jiba sinasu karigumba makoina machanjak sing chaba natragana tinkang macha masu sing chaba matamda maduda hu chenbagi saruk yorom bataragade hangoina mahaki mabuk manungi chakhau sibu mapanda loina othorage aduga masagi stomach pu sengtoki madugi matungda poison gi mayak hantharba matamda masagi chakhau du masa manungda mungchingsinjaki. Fact number 5 ta malem asida tongan ba community religion amasung phurup kayamarum leikre phurup mayam sing asigi makoi gi top chatnabi kayamarum sulai adubu phurup kharagi chatnabi singdi hek taba matamda angakpa pungningai oiba kaya yaudaba natte karigumba kanagumba magi imung manungda angang ama nongna pok pataragati maduda imung manung amadi kairoi leikai gi miwi sing loina Haraoba phongdoknai aduga kanagumba miwi ama leitaba matamdana matam sangna kuina nungsinanna leiramba mahak adu taibang pal se thadokuna chatkibagi damakta kairoi leikai maru oina imung manungda leiba miwi sing kaptuna yamna nungaitaba phongdoknai adubu Rajasthan da leiba Satya community hairiba lambi mapanda khundadron leiganba khwaidagi top chatnabi amana masigi community sigi kanagumba magi imung manungda nauna angang mapurpa matamda makoina kaptuna asuki matik yamna nungaitaba phongdoknai maramdi masigi tribal community sigi makoigi thajanabagi matung inna punsi haibasi isorna pirakpa khwaidagi chawba punishment ni aduna angang aduna nauna taibang palsida khongdaraktuna punsigi awaba potlum kaya puduna chatlagani haiduna nungaitaba phongdokpani aduga masigi ona tainabadana karigumba masigi community sida kanagumba miwi ama sikhiba targana makoina asuki matik yamna Haraoba phongdoknai maduda makoina ahanba firol sing setli mithai sing yeli aduga asiba haksang adu poloi phama maduda asibagi haksang aduna hek ut onurmai chakhidriba phauba makoina dance tawduna asuki matik yamna nungaiba phongdoki maramdi hairiba miwi sing asigi matung inna siba haibasi taibang palgi awaba potlum sing asidagi koklabani haibasini Rajasthan da masigi tribe community sigi mung manung subna tangi kunmari khaktamak ngaire makhoi sing asi lambi mapal la singba singda ayambana khangpok sang sing satuna lei masigi angak pasat nabi sigi maramda som hana tabi khrabra
Episode asibu nungaibiba taragati like, share amasung comment aduga makha tarakpa interesting fact amasung story singidamakta Amazing Fact Manipur YouTube channel amadi Facebook page bu subscribe amadi follow tawba kaubikano.